ꯏꯅꯦ ꯑꯩꯁꯦ ꯇꯣꯅꯥꯎꯅ ꯊꯥꯔꯛꯏꯅꯤ ꯏꯅꯦ ꯍꯣꯏ ꯇꯣꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯕꯗꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯇꯣꯅꯥꯎꯗꯨ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯌꯥꯍꯧꯗ꯭ꯔꯕꯅꯤ ꯍꯥꯏ ꯈꯣꯏꯗꯨꯝꯃ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯏꯅꯦꯁꯨ ꯆꯣꯞꯄꯕꯅꯤꯅꯦ ꯃꯌꯨꯝ ꯁꯦꯡꯇꯣꯛꯑꯝꯃꯨ ꯍꯥꯏꯔꯁꯨ ꯁꯦꯡꯇꯣꯛꯇꯦ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯟ ꯃꯥ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗꯁꯨ ꯕꯨꯠ ꯇꯝꯅꯔꯥꯏ ꯊꯣꯛꯑꯦ ꯍꯥꯏꯔꯤꯅꯦ ꯃꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯕꯒ ꯂꯥꯛꯄ ꯂꯣꯏ ꯀꯤꯅꯔꯦ ꯍꯥꯏ ꯋꯥꯅꯤ ꯏꯅꯦ ꯑꯩꯗꯤ ꯑꯇꯩꯗꯤ ꯈꯪꯖꯗꯦꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯕꯨꯠ ꯇꯝꯅꯔꯥꯏ ꯊꯣꯛꯇꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯌꯣꯅ ꯇꯣꯅꯥꯎꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯈꯛ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯅꯪꯁꯨ ꯇꯣꯅꯥꯎꯒ ꯂꯩꯃꯤꯟꯅꯔꯤ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏꯗ ꯕꯨꯠ ꯊꯣꯛꯏ ꯊꯣꯛꯇꯦ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯖꯗꯦꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯕꯨꯠ ꯂꯩꯇꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯇꯣꯅꯥꯎꯅ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯂꯦ ꯏꯅꯦ ꯏꯍꯦ ꯃꯁꯤꯅ ꯈꯔ ꯐꯒꯗꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯇꯝꯂꯂꯥꯏ ꯃꯆꯥꯁꯤꯡꯁꯤ ꯂꯩꯀꯥꯏꯗ ꯈꯣꯡ ꯍꯥꯝꯐꯝꯗ ꯇꯝꯅꯔꯤꯕꯗꯨꯗꯤ ꯃꯈꯣꯏ ꯅꯠꯇ꯭ꯔꯦ ꯃꯈꯣꯏꯁꯤꯡꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣꯅꯦ ꯑꯗꯨꯒ ꯈꯣꯡ ꯍꯥꯝꯐꯝꯗ ꯂꯩꯔꯤꯕ ꯇꯝꯅꯂꯥꯏ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯈꯣꯏꯅ ꯃꯤꯒꯤ ꯈꯣꯡ ꯍꯥꯝꯐꯝꯗ ꯆꯠꯂꯒ ꯃꯤꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯑꯩꯒꯤ ꯊꯕꯛꯁꯦ ꯌꯥꯝꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯃꯈꯣꯏꯁꯨ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯃꯥꯜꯂꯦ ꯂꯩꯖꯍꯧꯔꯁꯅꯨ ꯀꯣꯛꯄꯤꯠ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯄꯤꯛꯇꯨ ꯃꯥꯡꯈꯤꯁꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥ ꯑꯣꯏꯅ ꯐꯖꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯀꯃꯥꯏꯅ ꯐꯨꯗꯣꯏꯅꯣꯍꯦ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯚꯨꯠ ꯃꯆꯥ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯏꯗꯨ ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗꯁꯨ ꯚꯨꯠ ꯃꯄꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯥꯗꯤ ꯚꯨꯠ ꯃꯄꯤꯗꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤꯗꯨꯕꯨ ꯚꯨꯠ ꯂꯣꯏꯕ ꯀꯥꯏꯗꯨ ꯑꯣꯏꯖꯥꯠꯂꯣ ꯑꯣꯏꯔꯝꯅꯤ ꯚꯨꯠ ꯂꯣꯏꯕꯁꯦ ꯁꯦꯟ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯕꯅꯤ ꯚꯨꯠꯇꯒꯤ ꯁꯦꯟꯁꯨ ꯄꯨꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯕ ꯄꯤꯛꯇꯛ ꯇꯧꯕ ꯚꯨꯠ ꯇꯝꯅꯂꯥꯏ ꯑꯃ ꯂꯣꯏꯒꯦ ꯈꯜꯂꯤꯕꯅꯤ ꯆꯠꯂꯣꯍꯦ ꯅꯁꯛꯇꯨꯒ ꯚꯨꯠ ꯂꯣꯏꯒꯦ ꯀꯥꯏꯅ ꯀꯤꯅ ꯃꯔꯣꯜ ꯑꯃ ꯀꯤꯒꯜꯂꯤꯕ ꯏꯕꯣ ꯑꯁ ꯀꯣꯛꯄꯦ ꯑꯩꯈꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯍꯣꯠꯅꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦꯕꯣ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒ ꯅꯪ ꯑꯣꯏꯅ ꯍꯣꯠꯅꯔꯣ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯝꯃꯨ ꯑꯩ ꯑꯃꯨꯛꯇ ꯊꯥꯗꯔꯨꯈꯤꯒꯦ ꯑꯁ ꯂꯨꯝꯕꯅ ꯌꯥꯗ꯭ꯔꯦꯍꯦ ꯑꯁ
ꯁ꯭ꯋꯥꯏꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯥ ꯂꯩꯗꯤ ꯂꯩꯇ ꯃꯥꯜꯂꯦ ꯁ꯭ꯋꯥꯏ ꯈꯛꯇꯪ ꯆꯪꯉꯤꯗ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯀꯣꯛꯄꯤꯠ ꯀꯣꯛꯄꯤꯠ ꯃꯨꯁꯤꯡ ꯃꯨꯕ ꯃꯨꯖꯥꯎ ꯆꯥꯎꯕ ꯑꯃꯅ ꯊꯨꯟꯗ ꯀꯣꯛꯄꯥꯛꯅ ꯀꯥꯎꯔꯛꯏ ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯍꯥꯏ ꯊꯥꯔꯣ ꯑꯩꯁꯤ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯈꯣꯡ ꯑꯃꯨꯛꯇ ꯍꯥꯝꯍꯧꯔꯒꯦ ꯍꯥꯏꯕ ꯊꯦꯡꯖꯤꯜꯂꯛꯑꯗꯤ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥ ꯆꯪꯒꯦ ꯍꯥꯏꯔꯗꯤꯅꯦ ꯉꯁꯥꯏ ꯔꯥꯖꯨ ꯕꯌꯥꯗꯒꯤ ꯂꯩꯍꯧꯕ ꯒꯨꯂꯤꯗꯣ ꯆꯥꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯑꯅꯣꯞꯇꯣ ꯎꯞꯁꯤꯜꯂꯨꯀꯣ ꯀꯗꯥꯏ ꯁꯤꯗ ꯄꯨꯔꯛꯑꯣ ꯕꯨꯠ ꯇꯝꯅ ꯂꯥꯏ ꯆꯪꯗꯅꯕ ꯃꯥꯒꯤ ꯒꯨꯂꯤꯗꯨ ꯆꯥꯔꯒꯦ ꯅꯨꯃꯤꯗꯥꯡꯗ ꯃꯁꯤꯒꯤ ꯑꯅꯣꯞꯁꯤ ꯎꯞꯄꯁꯤꯗꯤ ꯃꯝꯃꯤꯍꯦ ꯇꯧꯔꯤꯁꯦ ꯑꯣ ꯃꯝꯃꯤꯗꯣ ꯐꯠꯇ꯭ꯔꯣ ꯕꯨꯠ ꯂꯩꯕ ꯎꯗꯅꯕ ꯃꯝꯕꯁꯤꯗ ꯃꯁꯤꯒꯤ ꯑꯅꯣꯞ ꯑꯃꯨꯕ ꯎꯞꯄꯁꯤꯗꯤ ꯃꯝꯈ꯭ꯔꯦ ꯁꯤꯗꯤ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯤꯃꯤ ꯃꯁꯤꯅꯕꯨ ꯐꯔꯦꯗ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯈꯣꯡ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯝꯍꯧꯔꯨꯔꯒꯦ ꯔꯥꯖꯨ ꯕꯌꯥꯒꯤ ꯑꯅꯣꯞꯁꯦ ꯅꯍꯥꯟꯅ ꯎꯞꯄꯝꯃꯗꯤ ꯐꯗꯧꯅꯤꯅꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯤꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦꯅꯦ 이마! 이마! 하이마 한당나 까리묵 떠오르게 하이바 이씨! 한당나네 닝조 너희들 까오래 이씨! 오토나 까는 거로 그러자는다 이씨! 야드레드 떠오르시 나바나 까리노네 하이리시보 라주바야기 붓기 굴리도 까이수 가나드라바 사로 하이바 어이디 하나다기서 좀 하이리더니 마두기 라주바야 하이도 뭐야 그드락네봐 마나 나고도 비람리바 붓기 굴리도 아무것도 뭐 할라우디고 이씨! 오토나 수나레드 떠오르시 콩하마가 로이는 파그레 떠오르시 아유 이마 나사이 까먹어두지 사태잖아 니나 붙다면 라이 쟁여봐지 가오리가 남미하 나 사이게두지 닝조한테 나를 한테 가오리냐 아이고 이마 아유 호이네 있다 까이 땀내 라이 붙노 강드래 미나 막홍 함려가 뭐이나 누구야면 사오리도 거리기로 하이바 꼭꼭 나 사이에 학 바루버니 아무까 호또 말해보 떠오르세 아이디 낭나 콩 함닝법 바그레 하이두다 하라우루라바니 아무가 호락래디 껌더우니 아이나 따보다 또 나호이기 아망상디 그수 똥디 하이나 따이 마기 만학다 오이네 쌍라가 하무라시드나 또 나오기 아마 저기가 수도되나 가나나 하리바 또 나오나 하이리니 아마디 로홍도라바니 아마두기 붓담나 라이두나 그수 똥디 하이 하
ꯇꯣꯅꯥꯎ ꯂꯨꯍꯣꯡꯉꯝꯗꯥꯏ ꯑꯣꯏꯕꯅꯤꯅ ꯚꯨꯠ ꯇꯝꯕ ꯂꯥꯏꯅ ꯃꯥꯒꯤ ꯑꯃꯥꯡꯁꯪꯗꯤ ꯁꯣꯛꯇꯦ ꯍꯥꯏꯕ ꯍꯣꯏ ꯅꯨꯃꯤꯗꯥꯡꯗ ꯑꯃꯥꯡꯁꯪꯗ ꯈꯣꯡ ꯍꯥꯝꯕ ꯌꯥꯅꯕ ꯅꯨꯄꯤ ꯊꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦꯗ ꯏꯇꯥꯎ ꯑꯁ ꯃꯁꯥꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯁꯦ ꯃꯤꯅ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯒ ꯃꯥꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤꯅꯦꯁꯦ ꯑꯗꯣ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯇꯣꯅꯥꯎ ꯍꯣꯏꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯑꯃꯥꯡꯁꯪꯗ ꯑꯣꯏꯅ ꯍꯥꯝꯖꯤꯜꯂꯣ ꯑꯗꯨꯅ ꯐꯔꯅꯤ ꯌꯥꯔꯤꯕꯣ ꯃꯗꯨꯒꯤ ꯇꯣꯅꯥꯎ ꯍꯥꯏꯕ ꯉꯥꯅꯨ ꯍꯨꯔꯥꯟꯕꯗꯨꯗ ꯍꯥꯏꯔꯤꯗꯨ ꯁꯔꯨꯛꯄꯨꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯣꯠꯅꯕꯅ ꯐꯔꯅꯤ ꯑꯁ ꯃꯁꯛꯇꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯍꯦ ꯏꯕꯣ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯆꯪꯉꯒꯦ ꯁ꯭ꯋꯥꯏꯗꯀꯗꯤ ꯑꯃꯨꯕꯗꯨ ꯂꯩꯇ ꯖꯥꯠꯂꯥ ꯂꯩꯗꯤ ꯂꯩꯇ ꯃꯥꯜꯂꯦꯍꯦ ꯑꯦ ꯌꯥꯍꯧꯕꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯁꯨ ꯃꯥꯅ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯌꯥꯍꯧꯕꯅ ꯐꯔꯅꯤ ꯍꯦ ꯈꯔ ꯍꯟꯇꯣꯂꯒ ꯐꯪꯉꯣꯍꯦ ꯏꯁ ꯍꯨꯏ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯦ ꯇꯧꯔꯤꯁꯦ ꯍꯩ ꯀꯅꯥꯅꯣ ꯃꯤꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯃꯀꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯍꯩ ꯀꯅꯥꯅꯣꯅꯦ ꯇꯣꯅꯥꯎ ꯇꯨ ꯑꯁꯤꯒꯤ ꯍꯥꯕꯨꯡ ꯃꯔꯨꯝꯁꯤꯗ ꯀꯅꯥꯅꯣꯃ ꯂꯩꯔꯦ ꯃꯈꯣꯡ ꯍꯥꯝꯃꯤ ꯃꯥꯜꯂꯦ ꯑꯁ ꯑꯗꯨꯅꯅꯤ ꯍꯨꯏꯁꯤꯅ ꯀꯟꯅ ꯈꯣꯡꯉꯤꯁꯦ ꯍꯩ ꯀꯅꯥꯅꯣꯅꯦ ꯍꯥꯕꯨꯡ ꯃꯔꯨꯝꯗ ꯅꯈꯣꯡ ꯍꯥꯝꯃꯤꯗꯨꯕꯨ ꯍꯥ ꯅꯌꯨꯝꯗ ꯍꯥꯝꯃꯨꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯁ꯭ꯋꯥꯏꯗ ꯍꯥꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯣꯏ ꯌꯣꯀꯣꯛ ꯆꯥꯒꯦꯔꯣ ꯍꯥ ꯑꯦ ꯑꯁꯤꯗꯤ ꯀꯣꯛꯄꯤꯛꯀ ꯌꯥꯍꯧꯕꯒꯅꯤꯅꯦ ꯍꯦ ꯌꯥꯍꯣꯕ ꯀꯣꯛꯄꯤꯛ ꯅꯣꯏ ꯑꯅꯤꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯍꯨꯏꯗꯧꯅ ꯅꯈꯣꯡ ꯍꯥꯝꯒꯅꯣ ꯍꯥꯏꯔꯝꯕꯗꯣ ꯃꯤꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯂꯝ ꯇꯨ ꯀꯟꯅ ꯁꯦꯡꯉꯤꯉꯩꯁꯤꯗ ꯅꯣꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯅꯈꯣꯡ ꯍꯥꯝꯖꯤꯜꯂꯤꯅꯤꯅꯦ ꯍꯥ ꯅꯣꯏꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯏꯇꯥꯎ ꯇꯣꯅꯥꯎ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯑꯃꯥꯡꯁꯪꯗ ꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗ ꯌꯥꯍꯣꯕꯅ ꯌꯥꯗꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛꯇ ꯐꯝꯖꯤꯜꯂꯤꯅꯤ ꯀꯔꯤ ꯅꯣꯏꯗ ꯑꯩꯅ ꯑꯩꯒꯤ ꯑꯃꯥꯡꯁꯪꯁꯤꯗ ꯈꯣꯡ ꯍꯥꯝꯕꯤꯔꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯈꯤꯕ꯭ꯔꯥ ꯍꯥ ꯑꯦꯔꯥ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯑꯃꯥꯡꯁꯪꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯨꯗ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤꯗ ꯀꯔꯤ ꯃꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯍꯦ ꯇꯣꯅꯥꯎ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯑꯃꯥꯡꯁꯪꯗꯤ ꯀꯩꯁꯨ ꯇꯧꯕꯤꯗꯦꯅ ꯏꯇꯩꯃ ꯄꯥꯁꯣꯔ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯗꯤ ꯏꯅꯦꯗꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯑꯃꯥꯡꯁꯪꯗ ꯀꯩꯁꯨ ꯇꯧꯗꯦ ꯂꯨꯍꯣꯡꯕ ꯌꯥꯔꯅꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯅꯦꯗ ꯏꯇꯩꯃ ꯊꯔꯣ ꯍꯣꯏꯗ ꯑꯩꯒꯤ ꯑꯃꯥꯡꯁꯪ ꯀꯩꯁꯨ ꯇꯧꯗꯦ ꯂꯨꯍꯣꯡꯕ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯈꯤꯕꯅꯤꯅꯦ ꯑꯗꯨꯅꯦꯕ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯪꯒꯤ ꯑꯃꯥꯡꯁꯪꯗ ꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤꯅꯦ ꯏꯇꯥꯎ ꯌꯥꯍꯣꯕ ꯁꯦ ꯅꯪ ꯏꯁꯤꯡꯁꯤ ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯑꯃꯥꯡꯁꯪꯗ ꯑꯃꯨꯛꯇ ꯈꯣꯡꯗꯣ ꯄꯦꯅ ꯃꯀꯥ ꯂꯥꯝꯅ ꯅꯪꯒꯤ ꯂꯩꯖꯕꯤ ꯊꯥꯗꯅ ꯑꯃꯨꯛꯇ ꯍꯥꯝꯕꯤꯔꯝꯃꯨ ꯏꯇꯥꯎ ꯌꯥꯍꯣꯕ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯣꯍꯦ ꯑꯩꯁꯨ ꯍꯥꯝꯅꯤꯡꯉꯛꯀꯗꯧꯔꯦ ꯇꯣꯅꯥꯎꯒꯤ ꯑꯃꯥꯡꯁꯪꯁꯤꯗꯤ ꯏꯁꯄꯤꯁꯦꯜꯅꯤꯅꯦ ꯚꯨꯠ ꯇꯝꯕꯂꯥꯏꯒ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯏꯇꯥꯎ ꯀꯣꯛꯄꯤꯛ ꯇꯣꯅꯥꯎꯒꯤ ꯑꯃꯥꯡꯁꯪꯁꯤꯗꯤ ꯏꯁꯄꯤꯁꯦꯜ ꯇꯥꯔꯦꯍꯦ ꯚꯨꯠ ꯇꯝꯕꯂꯥꯏꯒ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗ ꯀꯩꯁꯨ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯣꯏ ꯑꯅꯤꯅ ꯆꯠꯂꯒꯅꯦ ꯂꯩꯀꯥꯏꯗ ꯍꯥꯏꯔꯨꯁꯣ ꯃꯤ ꯂꯣꯏꯅ ꯈꯪꯍꯜꯂꯨ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯕꯨꯗꯤ ꯍꯥꯏꯕꯤꯒꯦ ꯑꯗꯣ ꯅꯪꯒꯤꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯈꯣꯡ ꯍꯥꯝꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯀꯦ ꯌꯥꯕ꯭ꯔꯥ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯅꯣꯏ ꯑꯅꯤꯅꯅꯦ ꯇꯣꯅꯥꯎꯒꯤ ꯑꯃꯥꯡꯁꯪꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯅꯅꯦ ꯃꯌꯥꯝꯗ ꯈꯪꯍꯜꯂꯨ ꯅꯣꯏ ꯑꯅꯤꯒꯤꯗꯤ ꯑꯩꯅ ꯑꯣꯐꯔ ꯄꯤꯅꯤ ꯑꯗꯨꯒꯅꯦ ꯍꯥꯏꯒ ꯍꯥꯏꯔꯝꯗꯅ ꯅꯈꯣꯡ ꯍꯥꯝꯕ ꯂꯥꯛꯑꯗꯤꯀꯣ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯇꯥꯅ ꯀꯥꯎꯒꯗꯕꯅꯤ ꯈꯪꯉꯨ
ꯌꯥꯔꯦꯍꯦ ꯅꯁꯛꯇꯨꯒ ꯑꯃꯥꯡ ꯁꯪꯒꯤ ꯃꯄꯨꯅꯤ ꯀꯥꯏꯅ ꯐꯥꯎꯖꯜꯂꯛꯀꯅꯨ Ngasai jagoi sahuriba bhut masa singduna amuk kamdauba makhoina kadaidagi amuk lakliba amang sangda leiba tamna lai kangbu ama aduga ngasai maiba lokien gi yum manakta leihauba tamna lai kangbu ama kuiraga masing yamba asum hengalakadauri imungda mai chai haye chaubi hoi ki mangon mai chai haye